ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯀꯕꯤꯇꯥ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯄꯥꯏꯈꯣꯝꯕ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ, ꯃꯄꯥꯔꯤ ꯑꯍꯟ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯃꯄꯥꯔꯤ ꯑꯇꯣꯟꯕ ꯄꯥꯝꯍꯩꯕ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯩꯁꯦꯝꯕꯗꯤ ꯃꯣꯡ ꯍꯥꯗ ꯏꯪꯅ ꯆꯤꯡꯂꯦꯝꯖꯩ, ꯃꯄꯥꯡꯒꯜ ꯈꯔ ꯁꯣꯟꯖꯩ, ꯑꯗꯨꯕꯨ ꯃꯕꯨꯗꯤ ꯃꯔꯧꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯒ ꯄꯥꯝꯍꯩꯕꯗꯤ ꯀꯂꯛ ꯃꯤꯍꯧ ꯈꯔ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯡꯒꯜꯁꯨ ꯐꯩ, ꯌꯥꯝꯅ ꯑꯁꯤꯡꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ, ꯃꯤꯅ ꯏꯟꯁꯤꯟꯕꯗ ꯈꯔ ꯂꯧꯒꯟꯕ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕꯗꯤ ꯑꯗꯨꯝꯅ ꯇꯧꯗꯦ, ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ "ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯅꯤꯗꯣ ꯉꯁꯤꯒꯤ ꯆꯦꯡꯂꯧ ꯁꯛꯇꯝ ꯎꯗ꯭ꯔꯤꯅꯦ, ꯂꯩꯃ ꯄꯔꯨꯛ ꯂꯩ, ꯅꯄꯥꯔꯤ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎꯗꯣ ꯑꯩꯒꯤ ꯅꯥꯛꯇ, ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯇꯝꯕ ꯆꯠꯅꯕ ꯊꯧꯔꯥꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤꯅꯦ꯫ ꯏꯅꯤꯡꯊꯧ, ꯅꯆꯥ ꯄꯥꯔꯤ ꯑꯅꯤꯗꯣ ꯆꯥꯔꯩ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯁꯦꯝ ꯁꯥꯍꯧꯔꯤꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯍꯧꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯕ ꯁꯔꯦꯛ ꯃꯄꯨꯡ ꯆꯞ ꯃꯥꯟꯅꯅ ꯐꯥꯕ ꯎꯕꯗ ꯄꯦꯜꯂꯤ ꯊꯃꯣꯏ ꯑꯁꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯁꯨꯅꯤ, ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯆꯥꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯑꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯈꯨꯟ ꯑꯁꯤꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯏꯆꯥ ꯅꯣꯡꯁꯥꯒꯨꯝꯂꯕ ꯑꯅꯤꯅ ꯂꯩꯔꯕꯗ ꯀꯅꯥꯕꯨ ꯀꯤꯒꯗꯧꯔꯤꯕꯅꯣ? ꯂꯩꯁꯦꯝꯕꯅ "ꯄꯟꯊꯧ, ꯄꯂꯦꯝ, ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ?" ꯄꯥꯝꯍꯩꯕꯅ "ꯄꯟꯊꯧ ꯑꯄꯣꯛꯄ, ꯍꯥꯏꯕꯤꯌꯨꯅꯦ, ꯅꯆꯥ ꯑꯅꯤꯗ ꯇꯥꯛꯄꯤꯌꯨ꯫ ꯄꯂꯦꯝ, ꯅꯆꯥ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯦ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝꯒꯤꯗꯃꯛꯇꯅꯤꯗꯣ." "ꯄꯦꯜꯂꯦ ꯍꯩ, ꯏꯆꯥ ꯑꯅꯤꯒꯤ ꯌꯥꯋꯥ ꯍꯩꯌꯦꯗꯨ ꯇꯥꯕꯗ." ꯄꯔꯨꯛ ꯂꯩꯅ "ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ ꯂꯩꯁꯦꯝꯕ, ꯅꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯅꯕ ꯅꯄꯥꯕꯨꯡꯅ ꯌꯥꯊꯪ ꯇꯧꯕ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ?" "ꯄꯂꯦꯝ, ꯅꯆꯥꯅ ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯄ ꯉꯔꯥꯡ ꯀꯧꯕ ꯅꯣꯡꯗꯒꯤ ꯍꯧꯖꯔꯦꯗꯣ." "ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯃꯛꯅꯤ ꯍꯥꯏꯅꯤꯡꯂꯤꯕ꯫ ꯍꯥꯏ ꯄꯥꯔꯤꯇꯣꯟ ꯄꯥꯝꯍꯩꯕ, ꯅꯍꯥꯛꯀꯤꯅ ꯀꯝꯗꯧꯔꯦ ꯍꯥꯏꯌꯨꯗꯣ ꯇꯥꯁꯤꯗ, ꯊꯧꯅꯥ ꯐꯕ ꯑꯀꯟꯕ." "ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥꯗ ꯁꯤꯟꯅꯕꯤꯕ ꯈꯨꯟꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯒꯤ ꯊꯧꯒꯥꯏ ꯁꯤꯟꯅꯕꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯖꯔꯦꯗꯣ." "ꯑꯗꯨꯅꯤꯗꯅ, ꯈꯨꯟ ꯑꯃꯗꯤ ꯀꯣꯅꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯑꯃꯗꯤ ꯈꯨꯟꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯏꯄꯥꯅ ꯅꯈꯣꯏꯗ ꯁꯤꯟꯅꯔꯤꯕ ꯊꯧꯒꯥꯏ ꯃꯌꯥꯝꯁꯦ ꯍꯌꯦꯡꯋꯥꯏ ꯅꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯍꯩꯍꯧꯅꯕ ꯈꯪꯍꯧꯅꯕꯅꯤ." ꯄꯥꯝꯍꯩꯕꯅ "ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯏꯀꯣꯛ ꯊꯛꯇ ꯍꯥꯞꯆꯗꯨꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯄꯟꯊꯧ." ꯂꯩꯁꯦꯝꯕꯅ "ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯟꯊꯧ ꯄꯂꯦꯝ, ꯅꯆꯥ ꯑꯩꯈꯣꯏ ꯈꯨꯠꯁꯨ ꯊꯥꯡ ꯇꯥ ꯇꯝꯕ ꯃꯇꯝ ꯑꯣꯏꯔꯛꯂꯤ, ꯑꯗꯨꯅ ꯈꯣꯡꯁꯥꯟꯖꯔꯒꯦ ꯏꯆꯤꯜ ꯏꯅꯥꯎ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯣ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯦ, ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯍꯧꯅꯔꯤ, ꯑꯗꯨꯒ ꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯃꯝꯁꯨ ꯂꯩꯅꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ "ꯈꯣꯡꯁꯣꯡꯕ, ꯅꯍꯥꯛ ꯅꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯔꯨꯕ ꯑꯆꯦꯠꯄ ꯇꯝꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦꯅꯦ꯫ ꯑꯩꯒꯤ ꯏꯅꯥꯎ ꯄꯥꯝꯍꯩꯕꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ꯫ ꯑꯩꯒ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯆꯥꯟꯅꯗꯦ, ꯃꯥꯅꯁꯨ ꯑꯩꯒꯤ ꯋꯥ ꯑꯁꯤ ꯀꯌꯥ ꯇꯥꯕꯤꯗꯦ, ꯃꯔꯝꯗꯤ ꯃꯥꯗꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯑꯣꯏ, ꯑꯩꯗꯤ ꯏꯄꯥꯡꯒꯜꯁꯨ ꯁꯣꯟꯖꯩ, ꯑꯗꯨꯅ ꯃꯥꯒꯨꯝꯅ ꯊꯕꯛ ꯊꯧꯒꯥꯏ ꯌꯥꯝꯅ ꯄꯥꯡꯊꯣꯛꯆꯕꯁꯨ ꯉꯝꯗꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯍꯦꯟꯅꯁꯨ ꯋꯥꯕꯤꯔꯨꯅꯨꯗ, ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯆꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯃꯔꯩꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤꯁꯨ ꯍꯩꯕ ꯁꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ, ꯃꯤꯌꯥꯝꯅ ꯑꯁꯦꯡꯕ ꯑꯗꯨ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦꯗꯣ, ꯑꯗꯨꯅ ꯈꯔꯗꯤ ꯆꯦꯛꯁꯤꯟꯍꯟꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯇꯝꯖꯔꯤꯕꯤ ꯀꯌꯥ ꯎꯔꯒ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯖꯒꯣꯏ ꯁꯥꯊꯦꯛ ꯀꯌꯥ ꯂꯩꯅ ꯁꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯪꯖꯗꯦ꯫ ꯑꯗꯨꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗ ꯇꯥꯏꯕꯪ ꯀꯅꯥ ꯎꯍꯟꯗꯅ ꯏꯇꯣꯝ ꯇꯔꯛ ꯁꯥꯊꯦꯛꯆꯩ꯫ ꯈꯣꯡꯁꯣꯡꯕ, ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕꯁꯦ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯇꯥꯔꯦꯀꯣ꯫ ꯑꯆꯨꯝꯕꯅꯤ, ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯂꯤꯕ ꯑꯗꯨꯕꯨ ꯈꯪꯕꯤꯒꯗꯕ ꯃꯤ ꯑꯇꯥꯡꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯒꯣꯏ ꯏꯁꯩ ꯁꯥꯏ ꯍꯦꯛ ꯇꯥꯕꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯂꯛꯀꯗꯕ ꯑꯗꯨ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯗꯅ ꯇꯣꯛꯀꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯥꯡꯗꯁꯨ ꯏꯅꯤꯡꯊꯧꯅ ꯏꯀꯥꯏꯕ ꯅꯪꯒꯅꯤ, ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯛꯂꯣꯏꯗꯣ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤꯗꯃꯛꯇꯅꯤ
ꯑꯩꯅ ꯁꯥꯁꯤꯟꯅꯕ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯀꯟꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒꯤ ꯃꯒꯨꯟ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ꯫ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯈꯨꯟꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯏꯅꯥꯏ ꯂꯐꯨ, ꯅꯪꯒꯤ ꯃꯤꯡꯁꯤꯕꯨ ꯀꯅꯥꯅ ꯊꯣꯟꯕꯤꯔꯤꯕꯅꯣꯅꯦ? ꯑꯣꯟꯊꯣꯛꯅ ꯆꯥꯅꯅꯕ ꯊꯣꯜꯂꯤꯗ꯫ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯤ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯊꯣꯟꯕꯤꯕꯅꯤ꯫ ꯑꯩꯁꯦ ꯂꯐꯨꯗ ꯄꯤꯖꯔꯒ ꯌꯣꯛꯂꯛꯏ ꯍꯥꯏ, ꯑꯗꯨꯒ ꯂꯐꯨꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯅ ꯊꯣꯡꯈꯤꯕꯖꯥꯅꯤ꯫ ꯌꯥꯏꯅꯦ ꯑꯗꯨꯝ, ꯌꯥꯏꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯣ ꯊꯕꯛ ꯊꯧꯔꯝ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯩꯅ ꯍꯦꯟꯅ ꯄꯨꯔꯤꯕꯅꯤ꯫ ꯄꯂꯦꯝ ꯄꯟꯊꯧꯁꯨ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜꯁꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯅ ꯑꯣꯏꯐꯝ ꯊꯣꯛꯏꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯁꯥ ꯁꯣꯜꯂꯤ, ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯄꯥꯏꯕꯁꯨ ꯉꯝꯗꯦ꯫ ꯍꯌꯦꯡ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯋꯥꯗꯧꯕꯕꯨ ꯃꯥꯜꯂꯤ ꯑꯩꯗꯤ꯫ ꯑꯆꯨꯝꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯕ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯈꯔꯒ ꯀꯣꯅꯨꯡꯒ ꯈꯛꯇꯃꯛ ꯌꯦꯡꯁꯤꯟꯕ, ꯃꯁꯤꯗ ꯐꯥꯎꯕꯗ ꯋꯥꯏ, ꯉꯝꯖꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤ ꯌꯦꯡꯂꯛꯄꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯅꯤꯕꯣ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯝꯕꯥꯜ ꯑꯁꯤꯗ ꯐꯝꯂꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤꯗꯅ, ꯑꯗꯨꯒ ꯆꯥꯎꯈꯠꯄꯁꯨ ꯍꯦꯟꯒꯅꯤꯗꯣ, ꯅꯠꯇ꯭ꯔꯅꯤ ꯂꯐꯨ? ꯃꯥꯅꯤ ꯃꯥꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯛꯂꯕꯗꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯄ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯗꯨꯅ ꯅꯥꯏ ꯑꯩꯗꯤ꯫ ꯑꯗꯨꯁꯨ ꯌꯥꯏ, ꯀꯔꯤꯒꯨꯝꯕ ꯍꯧꯗꯣꯔꯛꯂꯕꯗꯤ ꯑꯩꯅ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯇꯥꯔꯕ꯭ꯔꯣ? ꯇꯥꯖꯔꯦꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯛꯄ, ꯐꯝꯕꯥꯜ ꯂꯥꯡꯂꯛꯄ ꯆꯍꯤ 90 ꯁꯨꯔꯛꯄ, ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯀꯗꯕ ꯀꯨꯝꯍꯩꯅꯤ꯫ ꯈꯨꯟ ꯀꯌꯥꯗꯒꯤ ꯖꯒꯣꯏ ꯏꯁꯩ, ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯌꯥꯝꯕ ꯄꯥꯡꯊꯣꯛꯂꯅꯤ ꯍꯥꯏꯅ ꯇꯥꯖꯩꯗꯣ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ, ꯂꯝ ꯀꯌꯥꯗꯒꯤ ꯁꯛꯍꯦꯟꯕꯤ ꯀꯌꯥꯁꯨ ꯂꯥꯛꯂꯅꯤ ꯀꯨꯝꯍꯩ ꯇꯧꯔꯕꯗꯤ꯫ ꯂꯥꯡꯊꯣꯛꯍꯧꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔ꯫ ꯃꯥꯒꯤ ꯃꯊꯧꯗ ꯃꯄꯨꯛꯅꯤꯡꯁꯨ ꯆꯪꯂꯩ꯫ ꯅꯣꯡꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯥꯗꯥꯟꯕ ꯆꯠꯅꯕ ꯊꯧꯔꯥꯡꯂꯤ꯫ ꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯗꯨꯅ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕꯅ ꯁꯥ ꯌꯥꯝꯅ ꯇꯥꯜꯂꯛꯄ ꯃꯤ ꯑꯗꯨꯗ ꯑꯆꯧꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯁꯥꯗꯥꯟꯕ ꯆꯠꯄ ꯑꯁꯤꯗ ꯁꯥ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯄꯨꯔꯛꯄ ꯃꯤꯁꯛ ꯑꯗꯨꯗ ꯀꯨꯝꯍꯩ ꯅꯨꯃꯤꯠꯇ ꯑꯆꯧꯕ ꯃꯅꯥ ꯃꯊꯨꯝ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯤꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯣꯀꯣ꯫ ꯂꯩꯁꯦꯝꯕ ꯑꯃꯗꯤ ꯄꯥꯝꯍꯩꯕꯅ ꯐꯒꯅꯤꯗꯣ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯌꯥꯊꯪ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯦꯗꯣ꯫ ꯁꯥꯗꯥꯟꯕ ꯍꯧꯔꯦꯗꯣ ꯃꯅꯥꯏ ꯑꯅꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯉꯝꯖꯕ ꯅꯥꯀꯟ ꯀꯌꯥꯗ ꯁꯥꯗꯥꯜꯂꯤ꯫ ꯂꯩꯁꯦꯝꯕꯅ ꯈꯣꯡꯁꯪꯕ, ꯏꯅꯥꯎ ꯄꯥꯝꯍꯩꯕ ꯃꯍꯥꯛꯅ ꯑꯗꯨꯝ ꯍꯦꯜꯂꯅꯤꯗꯣ꯫ ꯑꯩꯗꯤ ꯁꯥꯗꯥꯟꯕ ꯆꯠꯄꯁꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯁꯨ ꯖꯤꯕꯅꯤ, ꯍꯤꯡꯖꯁꯅꯨ ꯈꯜꯂꯤꯗꯣ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯕꯤꯕꯁꯦ ꯑꯩꯗꯤ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣ, ꯁꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯎꯠꯇ꯭ꯔꯕꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏ ꯈꯨꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯎꯠꯅꯕ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯥꯈꯤꯁꯤ꯫ ꯐꯔꯦ, ꯑꯗꯨꯝꯅ ꯁꯣꯏꯗꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯅꯥꯀꯟ ꯑꯃꯗꯅ ꯄꯥꯝꯍꯩꯕꯅ ꯂꯐꯨ ꯏꯕꯣ, ꯉꯁꯤꯒꯤ ꯄꯟꯊꯧꯒꯤ ꯌꯥꯊꯪꯁꯤꯗꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯈꯨꯠꯂꯣꯏꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯐꯥꯕ ꯉꯝꯂꯣꯏꯗꯣ꯫ ꯁꯥꯗꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯍꯩꯅꯖꯕꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯁꯥꯗꯥꯟꯕꯁꯨ ꯄꯥꯛꯅ ꯆꯠꯇꯕꯅꯤꯅ ꯀꯌꯥ ꯍꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯃꯥꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯆꯧꯕ ꯃꯅꯥ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯕꯨꯡꯉꯣꯅ ꯂꯦꯝꯅ ꯂꯧꯕ ꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯗꯨꯗ ꯅꯅꯥꯏ ꯑꯩꯅꯁꯨ ꯆꯥꯎꯊꯣꯛꯆꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ꯫ ꯑꯩꯅ ꯃꯤꯌꯥꯝꯃꯥꯡꯗ ꯂꯦꯟꯅꯗꯨꯅ ꯏꯄꯥꯅꯤꯊꯧꯒꯤ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯏꯈꯨꯠꯁꯤꯅ ꯂꯧꯖꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯗꯥꯟꯕ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯃꯍꯥꯛꯇꯤ ꯍꯩꯔꯦ ꯉꯝꯃꯤ ꯍꯥꯏꯕ ꯎꯠꯅꯤꯡꯗꯨꯅ ꯁꯥ 3 ꯍꯥꯠꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕꯗꯤ ꯁꯨꯞꯅꯇꯒꯤ ꯁꯥ ꯑꯃꯈꯛꯇꯃꯛ ꯄꯨꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯄꯥꯔꯤꯍꯟ, ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯅꯅꯥꯎ ꯄꯥꯝꯍꯩꯕꯅ ꯁꯥꯊꯤꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯂꯦꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯒꯨꯝꯅ ꯃꯊꯪꯗꯗꯤ ꯅꯍꯥꯛꯁꯨ ꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯅꯕ ꯍꯣꯠꯅꯧꯀꯣ꯫ ꯌꯦꯡꯉꯨ, ꯅꯅꯥꯎ ꯑꯁꯤꯗꯤ ꯀꯌꯥꯗ ꯃꯊꯧꯅꯥ ꯐꯔꯤꯕ, ꯌꯥꯝꯂꯕ ꯁꯥꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥ ꯃꯈꯩꯅ ꯄꯦꯜꯂꯦ꯫ ꯏꯆꯥꯒꯤ ꯊꯧꯅꯥ ꯎꯕꯗ ꯄꯥꯝꯍꯩꯕ꯫ ꯄꯟꯊꯧ, ꯁꯥꯐꯤ ꯂꯝꯐꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯗꯒꯤꯗꯤ ꯃꯅꯥꯎꯅ ꯈꯔ ꯈꯖꯤꯛ ꯑꯗꯨꯃꯛ ꯍꯦꯜꯂꯦꯗꯣ꯫ ꯏꯅꯥꯎꯅ ꯍꯦꯜꯂꯦ꯫ ꯅꯌꯥꯝꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦꯗ꯫ ꯏꯅꯥꯎꯅ ꯊꯧꯅꯥ ꯐꯅ ꯄꯟꯊꯧꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯌꯥꯝꯕ ꯑꯩꯅꯁꯨ ꯄꯦꯟꯖꯩꯗꯣ ꯏꯅꯥꯎ ꯄꯥꯝꯍꯩꯕ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯅꯕ ꯊꯧꯔꯥꯡꯖꯔꯣꯗꯣ꯫
ꯏꯆꯥ ꯑꯅꯤ ꯋꯥꯔꯝꯂꯅꯤꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯂꯩꯁꯦꯝꯕ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯀꯌꯥꯅ ꯖꯒꯣꯏ ꯃꯈꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯕ ꯇꯝꯂꯤꯕ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯤ ꯂꯩꯁꯦꯝꯕꯅ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ ꯃꯤꯠꯐꯝ ꯍꯣꯡꯒꯦ ꯃꯉꯝꯗ꯭ꯔꯤꯗꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯔꯦ ꯀꯔꯤ ꯖꯒꯣꯏ ꯍꯥꯏꯅꯕꯨ ꯃꯤꯡꯊꯣꯟꯕꯖꯥꯠꯅꯣ ꯈꯪꯕ ꯉꯝꯗ꯭ꯔꯕꯁꯨ ꯖꯒꯣꯏꯒꯤ ꯈꯨꯊꯦꯛ ꯑꯃꯗꯤ ꯇꯥꯟꯊꯥꯗ ꯂꯩꯅ ꯂꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯑꯩꯅ ꯍꯩꯒꯅꯤꯗꯣ ꯎꯅ ꯎꯅ ꯄꯥꯝꯅ ꯄꯥꯝꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯥꯕꯗꯤ ꯉꯝꯗ꯭ꯔꯦꯗꯣ ꯃꯖꯥꯏꯕꯨꯡ ꯀꯔꯤꯕꯨ ꯈꯟꯕꯤꯔꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯈꯣꯡꯁꯪꯕ ꯖꯒꯣꯏ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯔꯦ ꯖꯒꯣꯏ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯖꯒꯣꯏ ꯑꯁꯤꯗꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅꯤꯡꯉꯤ ꯁꯥꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯐꯖꯩꯗꯣ ꯃꯖꯥꯏꯕꯨꯡ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯎꯈꯤꯅꯤꯗꯣ ꯑꯁꯨꯝꯅ ꯌꯦꯡꯕꯁꯤ ꯂꯥꯟꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯈꯤꯒꯗ꯭ꯔꯥ ꯀꯤꯖꯩꯗꯣ ꯅꯅꯥꯏꯗꯤ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯐꯖꯕꯒꯤ ꯌꯦꯡꯕꯅꯤ ꯈꯨꯝꯒꯦꯗꯣ ꯑꯩꯅ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡ ꯅꯅꯥꯏ ꯈꯔ ꯑꯁ꯭ꯋꯥꯏꯗ ꯃꯖꯥꯏꯕꯨꯡꯕꯨ ꯉꯥꯏꯖꯔꯝꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯄꯥꯝꯍꯩꯕꯅ ꯎꯔꯝꯃꯤ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕꯅ ꯖꯒꯣꯏ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕ ꯑꯗꯣ ꯏꯍꯦ ꯑꯥꯗ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯌꯦꯡꯂꯤꯕ ꯑꯁꯤꯕꯨ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯨꯟ ꯍꯦ ꯂꯐꯨ ꯃꯥꯅꯤꯅꯤ ꯃꯖꯥꯏꯕꯨꯡ ꯂꯩꯁꯦꯝꯕꯅꯤ ꯃꯍꯥꯛꯇꯤ ꯀꯔꯤꯒꯤꯅꯣ ꯖꯒꯣꯏ ꯑꯁꯤꯗ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯕꯗꯤ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯥꯅ ꯄꯥꯝꯖꯕꯤ ꯅꯤꯡꯉꯣꯜ ꯀꯅꯥꯒ ꯌꯥꯎꯔꯕꯖꯥꯠꯂ ꯍꯥꯏꯁ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏꯗ ꯃꯥꯒꯤ ꯈꯨꯌꯦꯡꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯨꯝꯗꯨꯅ ꯌꯦꯡꯁꯤ ꯅꯤꯡꯉꯣꯜ ꯑꯃꯗꯤ ꯊꯣꯛꯂꯛꯀꯅꯤꯕ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯦꯝꯕ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡꯁꯥꯟꯈ꯭ꯔꯦ ꯖꯒꯣꯏ ꯇꯝꯐꯝ ꯑꯗꯣꯝꯗꯒꯤ ꯄꯥꯝꯍꯩꯕꯅ ꯍꯦꯔꯥ ꯀꯅꯥꯝꯇꯕꯨ ꯊꯣꯛꯂꯛꯇꯦꯗ ꯅꯤꯡꯉꯣꯜ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯆꯤꯡꯂꯧ ꯑꯗꯨꯗ ꯈꯪꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯅꯤꯅꯦ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯎꯗꯕ ꯃꯥꯜꯂꯤꯗ ꯆꯨꯝꯅ ꯌꯦꯡꯖꯕ ꯑꯣꯏꯔꯝꯅꯤꯗ ꯍꯣꯏꯗ ꯏꯌꯥꯝꯕ ꯑꯁꯦ ꯅꯨꯄꯤꯅ ꯌꯥꯒꯟꯕ ꯆꯤꯡꯂꯧ ꯁꯕꯥꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯨꯝꯕꯁꯤꯅꯤ ꯅꯤꯡꯉꯣꯜ ꯀꯌꯥꯅ ꯀꯜꯂꯛꯅꯔꯤꯕ ꯍꯥ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯔꯨꯞ ꯂꯩꯅ ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ ꯀꯔꯥꯏꯗ ꯈꯣꯡꯁꯥꯟꯒꯗꯕꯅꯣ ꯏꯆꯥꯕꯣ ꯄꯂꯦꯝ ꯏꯃꯥ ꯅꯆꯥ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯈꯣꯡꯗꯣꯏꯖꯔꯣꯏ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯌꯦꯡꯁꯤꯟꯒꯗꯕ ꯈꯛꯇꯅꯤ ꯅꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯖꯒꯣꯏ ꯁꯥꯐꯝꯗ ꯇꯣꯏꯅ ꯖꯒꯣꯏ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯏ ꯍꯥꯏꯅ ꯑꯎꯕꯁꯤꯡꯅ ꯄꯥꯎꯗꯝꯂꯦꯗꯣ ꯑꯗꯨꯕꯨ ꯄꯟꯊꯧ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯏꯔꯥꯡ ꯄꯥꯝꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤꯗꯣ ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ ꯄꯂꯦꯝ ꯏꯃꯥ ꯖꯒꯣꯏ ꯏꯁꯩ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯔꯨ ꯌꯥꯝꯅ ꯑꯣꯏ ꯑꯗꯨꯅ ꯅꯆꯥꯅ ꯈꯔ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯐꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄ ꯉꯝꯅꯕ ꯂꯩꯒꯗꯕꯅꯤ ꯊꯣꯠꯄ ꯃꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯈꯣꯏꯒꯤꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯄꯥꯔꯤꯍꯟ ꯐꯒꯅꯤ ꯄꯂꯦꯝ ꯏꯃꯥ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯃꯅꯥꯏꯒ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯖꯥꯏꯕꯨꯡ ꯉꯁꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯎꯏꯗꯣ ꯀꯔꯤ ꯇꯧꯕꯤꯔꯕꯒꯦ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯅꯁꯨ ꯈꯪꯕꯤꯗꯦꯗꯣ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯅꯤ ꯋꯥꯀꯠꯂꯨꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯃꯄꯥꯟ ꯊꯣꯡꯗ ꯎꯖꯔꯕꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯅꯤꯡꯉꯣꯜ ꯑꯃꯒꯨꯝ ꯈꯜꯂꯤꯕꯅꯤ ꯂꯣꯟꯅ ꯊꯝꯖꯤꯟꯖꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯔꯩ ꯐꯤꯖꯦꯠ ꯂꯤꯛ ꯁꯅꯥ ꯀꯌꯥ ꯑꯁꯦ ꯃꯈꯣꯏꯅ ꯈꯪꯗꯅꯕ ꯂꯣꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕꯅꯤ ꯂꯨꯗꯧꯔꯤꯗ ꯃꯖꯥꯏꯕꯨꯡ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯊꯣꯛꯂꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅꯔꯛꯂꯕꯗꯤ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯅꯣꯡꯁꯥꯒꯨꯝꯕ ꯄꯥꯔꯤ ꯑꯅꯤ ꯐꯪꯖꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯦ ꯀꯩꯁꯨꯝ ꯁꯪꯒꯨꯝꯅ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯈꯪꯖꯗꯦꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯅꯅꯥꯏꯗꯤ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯖꯕꯇꯪꯅꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯏꯇꯤꯛ ꯏꯄꯥ ꯂꯩꯖꯗꯦꯗꯣ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯃꯇꯝꯅꯤ ꯇꯥꯏꯕꯪ ꯄꯨꯝꯕ ꯌꯥꯇꯥꯅꯈ꯭ꯔꯕ ꯇꯥꯟꯖꯥꯗ ꯂꯩꯁꯦꯝꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯄ ꯆꯔꯩ ꯑꯗꯨ ꯁꯦꯠꯇꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯑꯍꯥꯡꯕ ꯃꯤ ꯐꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯩꯅ ꯃꯅꯤꯡ ꯇꯝꯅ ꯈꯨꯊꯦꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯤ ꯃꯇꯣꯝꯇꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯀꯣꯔꯤꯅꯣꯅꯦ ꯏꯁꯩ ꯉꯪꯕ ꯃꯈꯣꯜ ꯑꯃ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯒꯤ ꯀꯥ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯁꯤ ꯅꯠꯇꯦ
ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤꯗꯣ ꯀꯔꯤꯅꯣꯗ ꯃꯪꯗ ꯇꯥꯏꯕꯪꯂꯅꯦ ꯑꯩꯁꯨ ꯐꯅ ꯊꯦꯡꯂꯕꯅꯤ ꯍꯟꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒ ꯌꯨ ꯉꯥꯎꯗꯔꯨꯕꯅꯤ ꯄꯟꯊꯧ ꯎꯅꯤ ꯈꯟꯗꯨꯅ ꯊꯦꯡꯅ ꯀꯣꯅꯨꯡ ꯆꯪꯂꯛꯄꯅꯤ ꯃꯥꯁꯨ ꯇꯨꯝꯗ꯭ꯔꯤꯕ ꯖꯥꯠꯂꯅꯤ ꯀꯥꯟꯅꯗꯦ ꯍꯥꯏꯐꯦꯠ ꯂꯣꯟꯅ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯞꯊꯅ ꯌꯦꯡꯂꯛꯏ ꯍꯩꯁ ꯐꯖꯩꯅꯦ ꯑꯁꯤꯗꯤ ꯀꯌꯥꯗ ꯅꯤꯡꯊꯤꯔꯤꯕ ꯖꯒꯣꯏꯅꯒ ꯍꯩꯔꯤꯕ ꯏꯁ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯁꯤ ꯅꯨꯄꯤꯒ ꯀꯧꯔꯒ ꯖꯒꯣꯏꯒ ꯁꯥꯍꯜꯂꯒ ꯃꯥꯅꯒ ꯌꯦꯡꯂꯒ ꯌꯥꯏꯅꯦ ꯌꯥꯏ ꯌꯥꯏ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯗꯅ ꯑꯀꯟꯕ ꯐꯖꯅ ꯁꯥꯔꯤꯃ ꯇꯧ ꯇꯧ ꯑꯩꯁꯨ ꯉꯝꯖꯕ ꯇꯧꯒꯦ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯤ ꯑꯃꯅ ꯁꯣꯟꯕ ꯍꯥꯏꯐꯦꯠ ꯇꯥꯕꯗꯒꯤ ꯂꯩꯁꯦꯝꯕ ꯖꯒꯣꯏ ꯑꯗꯨ ꯂꯦꯞꯈꯤ ꯑꯗꯨꯒ ꯑꯍꯝ ꯍꯥꯏꯅ ꯈꯧꯗꯦꯝꯂꯛꯏ ꯑꯁ ꯇꯥꯔ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯠꯍꯧꯔꯒꯦ ꯀꯥꯟꯅꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕ ꯀꯗꯣꯝꯗ ꯈꯣꯡꯁꯥꯟꯕꯤꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯛ ꯉꯟꯅ ꯏꯅꯥꯎ ꯏꯕꯨꯡ ꯄꯥꯝꯍꯩꯕ ꯅꯌꯥꯝꯕ ꯀꯣꯅꯨꯡꯒꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ ꯉꯁꯤꯗꯤ ꯑꯗꯨꯅ ꯉꯟꯇꯥꯅ ꯊꯧ ꯄꯥꯡꯁꯤꯔꯅ ꯊꯣꯛꯂꯛꯂꯕꯅꯤ ꯏꯌꯥꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯍꯧꯕꯅꯤꯅ ꯅꯅꯥꯎꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯒꯁꯦ ꯏꯆꯪ ꯆꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯌꯥꯝꯕꯒꯤ ꯏꯇꯩꯃꯁꯤꯗ ꯃꯁꯛꯇꯤ ꯌꯥꯝꯅ ꯈꯪꯅꯤꯡꯂꯤꯕꯅꯤ ꯅꯅꯥꯎꯗꯤ ꯏꯅꯥꯎꯅ ꯅꯁꯥ ꯅꯎ ꯈꯔ ꯐꯕ ꯍꯥꯏꯕꯗꯣ ꯊꯣꯛꯄꯅꯤꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯪꯗꯕꯅꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯊꯕꯛꯇꯤ ꯏꯅꯥꯎꯅ ꯇꯧꯖꯕꯅꯤ ꯀꯗꯥꯏꯗꯒꯤ ꯅꯇꯩꯃꯅꯣꯗ ꯑꯩꯒꯤꯗꯤ ꯄꯟꯊꯧ ꯄꯂꯦꯝꯅ ꯁꯤꯡꯕꯤꯕꯗꯣ ꯑꯗꯨꯃꯛ ꯌꯥꯔꯦ ꯑꯩꯉꯣꯟꯗꯒ ꯋꯥꯒ ꯂꯣꯠꯂꯤꯅꯦ ꯏꯌꯥꯝꯕꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯈꯪꯍꯟꯗ꯭ꯔꯤꯕꯁꯤꯅ ꯀꯩꯗꯧꯔꯒꯦꯅꯦ ꯄꯥꯝꯍꯩꯕ ꯅꯪꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ ꯅꯠꯇꯦꯗ ꯀꯔꯤꯁꯨ ꯏꯌꯥꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕꯁꯨ ꯈꯣꯡꯁꯥꯟꯕꯤꯔꯣ ꯅꯅꯥꯎꯁꯨ ꯈꯣꯡꯁꯥꯟꯖꯔꯨꯔꯒꯦ ꯀꯨꯝꯍꯩꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯊꯕꯛꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯤꯜꯂꯦꯗꯣ ꯃꯥꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯅꯤꯡꯊꯧꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯋꯥꯕ ꯌꯥꯗꯦꯀꯣ ꯁꯣꯏꯗꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯆꯪꯗꯨꯅ ꯁꯤꯟꯒꯗꯕꯅꯤ ꯐꯒꯅꯤ ꯏꯌꯥꯝꯕ ꯅꯌꯥ ꯊꯝꯃꯦ ꯑꯁꯨꯝꯅ ꯄꯥꯝꯍꯩꯕ ꯆꯠꯈꯤ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯂꯨꯍꯣꯡꯅꯕꯒ ꯍꯥꯏꯅꯔꯕ ꯖꯥꯠꯂ ꯄꯟꯊꯧ ꯄꯂꯦꯝꯅꯒ ꯅꯠꯇ꯭ꯔꯒꯅ ꯋꯥꯗꯤ ꯃꯈꯥ ꯇꯥꯗ ꯂꯩꯁꯦꯝꯕ ꯃꯥꯒꯤ ꯃꯊꯧ ꯈꯣꯡꯁꯥꯟꯈꯤ ꯂꯐꯨꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏꯗ ꯋꯥꯈꯜ ꯇꯧꯔꯤꯕꯅꯤ ꯂꯐꯨ ꯏꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯆꯃꯝꯅꯔꯦ ꯑꯩꯅ ꯌꯨ ꯉꯥꯎꯕꯒꯤ ꯃꯤꯠꯇ ꯎꯔꯤꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯑꯁꯦꯡꯕꯁꯨ ꯍꯦꯛ ꯃꯥꯜꯂꯤ ꯀꯝꯗꯧꯕ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯉꯔꯥꯡ ꯃꯥꯅ ꯎꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗꯦꯗ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯤꯠꯅ ꯎꯍꯧꯔꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯁꯥꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯅꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯅꯗꯤ ꯆꯨꯝꯃꯤꯗꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯗ ꯄꯥꯎꯗꯝꯂꯒ ꯍꯥꯏꯍꯧꯕꯅ ꯆꯨꯝꯃꯤꯗꯣ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗ ꯅꯨꯖꯥ ꯑꯗꯨꯒꯤ ꯆꯤꯡꯂꯧ ꯃꯨꯟꯅ ꯈꯪꯍꯧꯕ ꯑꯃꯗꯤ ꯆꯪꯉꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯅ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯕꯨ ꯐꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯃꯇꯝ ꯉꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯝꯍꯩꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏ ꯂꯐꯨ ꯅꯈꯣꯡꯗꯣ ꯇꯞꯅ ꯊꯝꯀꯣ ꯃꯤ ꯑꯃꯨꯛ ꯇꯥꯅꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯣꯞꯇꯅ ꯇꯣꯛꯀꯅꯤꯀꯣ ꯅꯈꯣꯟꯒꯗꯣ ꯍꯧꯅ ꯉꯥꯡꯒꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯀꯥꯗꯨꯕꯨ ꯌꯧꯔꯕꯣ ꯊꯣꯡꯕꯨ ꯂꯣꯜꯂꯦꯗ ꯉꯁꯤꯗꯤ ꯑꯗꯨꯒꯤꯗꯤ ꯌꯥꯅꯤꯌꯦ ꯂꯥꯛꯑꯣ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯗ ꯍꯦꯛꯇ ꯌꯦꯡꯁꯤ ꯊꯣꯡꯁꯦ ꯉꯁꯤꯗꯤ ꯂꯣꯜꯂꯝꯃꯤ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯃꯥꯡ ꯊꯥꯕꯤꯔꯣ ꯃꯩꯅꯒ ꯃꯝꯕꯅꯦ ꯑꯃꯠꯇ ꯎꯗꯦꯗ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯂꯩꯁꯦꯝꯕꯒꯤ ꯀꯥꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯀꯥ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯎꯗꯦ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯤꯛꯅ ꯇꯨꯡꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯀꯅꯥꯝꯇꯕꯨ ꯖꯒꯣꯏ ꯁꯥꯗꯦꯗ ꯑꯣꯟꯅꯔꯕ ꯖꯥꯠꯂꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏꯅꯦ ꯀꯅꯥꯝꯇ ꯎꯗꯦꯅꯦ ꯑꯣꯟꯅꯕꯗꯤ ꯑꯣꯟꯅꯗꯦ ꯆꯨꯝꯃꯤ ꯀꯥꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯇꯝ ꯈꯔꯗꯤ ꯍꯧꯈꯤ ꯄꯥꯝꯍꯩꯕꯁꯨ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯑꯣꯟꯅꯔ ꯃꯥꯜꯂꯦ ꯈꯜꯂꯝꯃꯤ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯉꯁꯤꯗꯤꯅꯦ ꯏꯄꯥꯒꯤ ꯄꯥꯔꯤ ꯑꯅꯤꯃꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯨꯠ ꯆꯨꯝꯕꯒꯤ ꯃꯍꯩꯒꯤ ꯆꯥꯡ ꯌꯦꯡꯕ ꯄꯥꯝꯃꯤꯗꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯀꯣꯅꯨꯡꯒꯤ ꯂꯝꯄꯥꯛꯇ ꯅꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯄꯥꯔꯤꯁꯤꯡꯒ ꯆꯥꯡꯌꯦꯡꯅꯒꯅꯤꯗꯣ ꯑꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯣꯗꯣ ꯄꯔꯨꯛ ꯂꯩꯅ ꯏꯃꯥꯒꯤ ꯄꯥꯔꯤ ꯑꯅꯤꯃꯛ
ꯄꯥꯂꯦꯝ ꯅꯃꯥ ꯑꯩꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯏꯆꯥ ꯑꯅꯤꯅ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯖꯔꯛꯎꯗꯣ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟꯕꯤꯁꯅꯨ꯫ ꯂꯩꯁꯦꯝꯕꯅ ꯄꯟꯊꯧ ꯅꯆꯥ ꯑꯩꯍꯥꯛꯇꯤ ꯃꯃꯤꯡꯇꯪꯒꯤ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯖꯈꯤ꯫ ꯅꯆꯥꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯁꯤ ꯉꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦꯗꯣ꯫ ꯏꯅꯥꯎ ꯄꯥꯝꯍꯩꯕꯗꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯏꯅꯥꯎꯅꯤ꯫ ꯃꯍꯥꯛꯅ ꯄꯟꯊꯧ ꯄꯂꯦꯝꯒꯤ ꯃꯥꯏ ꯉꯥꯛꯇꯨꯅ ꯃꯤꯀꯣꯛ ꯊꯣꯡꯕ ꯉꯝꯒꯅꯤꯗꯣ ꯊꯥꯖꯩꯗꯣ ꯅꯆꯥꯅꯁꯨ꯫ ꯅꯌꯥꯊꯪ ꯊꯑꯣꯏꯗꯦ ꯈꯟꯕꯤꯒꯅꯨꯗꯣ꯫ ꯍꯥ ꯀꯔꯤ ꯏꯆꯥꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯀꯔꯤꯒꯤ ꯍꯧꯖꯤꯛꯇꯃꯛ ꯄꯥꯎꯗꯝꯕꯗꯤ? ꯄꯥꯂꯦꯝ ꯅꯃꯥ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯕꯗꯣ ꯃꯇꯨꯡꯗꯤ ꯏꯅꯤꯡꯊꯧ ꯄꯥꯔꯤꯍꯟ ꯂꯩꯁꯦꯝꯕꯁꯦ ꯃꯁꯥ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯗꯣ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡꯅꯕ ꯑꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅꯕ ꯍꯥꯏꯖꯔꯤꯗꯣ ꯅꯅꯥꯏ ꯅꯨꯄꯤꯅꯁꯨ꯫ ꯉꯝꯗ꯭ꯔꯕꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣꯗꯣ꯫ ꯅꯨꯄꯥ ꯊꯣꯛꯇꯦꯗ꯫ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯅꯍꯥꯛꯁꯦ ꯅꯨꯄꯥ ꯃꯊꯧꯅꯥ ꯌꯥꯎꯖꯗꯦ꯫ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯃꯊꯧꯅꯥ ꯐꯕ ꯃꯔꯤꯜ ꯂꯩꯕ ꯑꯣꯏꯍꯟꯅꯤꯡꯉꯤꯀꯣ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏ ꯏꯀꯥꯏ꯫ ꯐꯔꯦ ꯐꯔꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯁꯅꯨ꯫ ꯄꯥꯝꯍꯩꯕꯅ ꯄꯟꯊꯧ ꯑꯄꯣꯛꯄ ꯅꯆꯥ ꯄꯥꯔꯤꯇꯣꯟ ꯄꯥꯝꯍꯩꯕ ꯑꯩ ꯂꯩꯔꯤꯉꯩꯗ ꯄꯟꯊꯧꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯅꯆꯥ ꯑꯩ ꯂꯩꯔꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯋꯥꯠꯇ ꯄꯥꯗꯕ ꯅꯆꯥꯅ ꯄꯟꯊꯧꯒꯤ ꯃꯥꯏ ꯄꯨꯔꯛꯇꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯄꯦꯜꯂꯦ ꯏꯄꯥ ꯄꯦꯜꯂꯦ꯫ ꯏꯆꯥꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯥꯍꯩ ꯃꯈꯩꯅ ꯄꯦꯜꯂꯤꯗ꯫ ꯏꯄꯥꯒꯤ ꯄꯥꯔꯤꯇꯣꯟ ꯄꯥꯝꯍꯩꯕ ꯏꯆꯥꯇꯅꯤ꯫ ꯏꯆꯥꯅ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯒꯗꯧꯔꯤ꯫ ꯅꯊꯧꯅ ꯂꯩ ꯅꯨꯄꯥ ꯊꯣꯛꯏꯗ ꯏꯆꯥꯗꯤ꯫ ꯁꯣꯝꯗꯅ ꯃꯆꯥ ꯂꯩꯁꯦꯝꯕꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯄꯥꯔꯨꯛ ꯂꯩꯅ ꯋꯥꯔꯤ ꯁꯥꯕꯤꯔꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ ꯂꯩꯁꯦꯝꯕ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦꯗꯣ꯫ ꯅꯅꯥꯎ ꯑꯃꯗꯤ ꯄꯟꯊꯧꯅ ꯍꯦꯟꯖꯤꯟꯈꯤꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯏꯆꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯌꯥꯗꯦꯗꯣ꯫ ꯅꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯌꯥꯗꯦꯗꯣ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯅꯕ ꯏꯃꯥꯅ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯈ꯭ꯔꯕꯅꯤ꯫ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨꯗꯣ꯫ ꯄꯂꯦꯝ ꯏꯃꯥ ꯅꯆꯥꯗꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯂꯩꯖꯗꯦꯗꯣ꯫ ꯏꯅꯥꯎꯅ ꯃꯤꯀꯣꯛ ꯊꯣꯡꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯤꯀꯣꯛ ꯊꯣꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯜꯂꯤ꯫ ꯅꯆꯥꯗꯗꯤ ꯑꯀꯟ ꯑꯊꯧꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯆꯥꯡ ꯌꯦꯡꯅꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯁꯦꯡꯅ ꯄꯥꯝꯖꯗꯦ꯫ ꯖꯤꯕ ꯀꯌꯥꯒꯤ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯑꯀꯟꯕ ꯁꯛꯄꯁꯨ ꯄꯥꯝꯖꯗꯦ꯫ ꯉꯁꯤ ꯄꯟꯊꯧꯅ ꯁꯤꯜꯂꯤꯕ ꯆꯥꯡꯌꯦꯡꯅꯕ ꯑꯁꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯖꯔꯤꯕ ꯆꯦꯛꯂꯥ ꯀꯌꯥꯗ ꯇꯦꯟꯒꯤ ꯇꯦꯟꯖꯩꯅ ꯀꯥꯞꯇꯨꯅ ꯄꯥꯟꯕ ꯉꯝꯕ ꯑꯗꯨꯕꯨ ꯑꯀꯟꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯃꯗꯨ ꯄꯥꯝꯗꯦꯗ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯡꯉꯩꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤꯗꯤ ꯀꯥꯏꯐꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯏꯅ ꯆꯠꯄ ꯊꯣꯛꯂꯕꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤꯗꯣ꯫ ꯏꯃꯥ ꯅꯆꯥꯅ ꯄꯥꯝꯖꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯇꯝꯅ ꯏꯪꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯄꯥꯝꯖꯩꯅꯦ ꯏꯃꯥ꯫ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯕꯨ ꯂꯥꯜꯂꯒꯗ꯭ꯔꯅꯦ ꯄꯂꯦꯝ? ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯏꯃꯥꯅ ꯈꯪꯏ꯫ ꯅꯪꯕꯨ ꯄꯣꯛꯂꯤꯕꯤ ꯅꯃꯥꯅ ꯀꯔꯤꯒꯤ ꯏꯆꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯄꯥꯝꯕ ꯈꯪꯂꯣꯏ? ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯔꯝꯅ ꯏꯃꯥꯅ ꯈꯪꯁꯤꯟꯅꯗ ꯅꯪꯒꯤ ꯋꯥꯈꯜ ꯍꯣꯡꯅꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ꯫ ꯏꯆꯥꯅ ꯖꯒꯣꯏ ꯏꯁꯩꯗ ꯊꯋꯥꯏ ꯇꯥꯖꯕ ꯏꯃꯥꯅ ꯈꯪꯏꯗꯣ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯇꯥꯔꯕꯗꯤ ꯑꯁꯥꯎ ꯃꯩꯅ ꯍꯧꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯗꯣ ꯏꯃꯥꯒꯤ ꯄꯥꯔꯤ ꯂꯩꯁꯦꯝꯕ꯫ ꯋꯥꯈꯜ ꯂꯩꯕ ꯏꯆꯥꯅꯤ꯫ ꯅꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯣ ꯐꯥꯖꯜꯂꯨꯗꯣ꯫ ꯄꯂꯦꯝ ꯀꯔꯤꯒꯤꯅꯣ ꯃꯤ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯤ ꯑꯃꯈꯛꯇꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯂꯤꯕ? ꯅꯪꯅ ꯄꯥꯝꯂꯕꯁꯨ ꯀꯅꯥ ꯎꯍꯟꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯊꯝꯅꯕ ꯍꯣꯠꯅꯧ꯫ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯗꯤ ꯅꯪꯕꯨ ꯏꯃꯥꯅ ꯀꯟꯕ ꯉꯝꯂꯣꯏꯗꯣ ꯄꯥꯔꯤ ꯂꯩꯁꯦꯝꯕ꯫ ꯃꯄꯥ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯨꯠ ꯆꯨꯝꯕ ꯇꯥꯟꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯤꯟꯗꯨꯅ ꯌꯦꯡꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯦ꯫ ꯃꯊꯪ ꯑꯁꯨꯝ ꯆꯠꯊꯔꯛꯄꯅ ꯊꯧꯔꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕ ꯃꯥꯒꯤ ꯇꯥꯡꯀꯛ ꯌꯧꯔꯛꯂꯤ꯫ ꯃꯆꯥꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯅ ꯀꯥꯞꯀꯗꯕ ꯇꯦꯟꯖꯩ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯄꯥꯏꯔꯤꯕ ꯎꯆꯦꯛꯁꯤꯡꯗ ꯃꯄꯥ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯦꯟꯖꯔꯗꯨꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯥꯡ ꯇꯥꯗꯦꯗꯀꯣ꯫ ꯑꯣꯟꯊꯣꯛꯅ ꯃꯤꯠ ꯆꯤꯊꯟꯅ ꯐꯖꯩꯗ꯫ ꯈꯣꯡꯇꯣꯟ ꯃꯥꯟꯅꯔꯗꯅ ꯀꯥꯞꯀꯗꯧꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤꯅ ꯃꯄꯥ ꯆꯨꯝꯂꯕꯗꯤ
ꯑꯣꯟꯊꯣꯛꯅꯁꯨ ꯂꯦꯝꯖꯒꯅꯤꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯃꯄꯥ ꯆꯨꯝꯅ ꯇꯦꯟꯖꯩ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯗ ꯄꯥꯜꯂꯗꯨꯅ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯔꯛꯂꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯃꯈꯩ ꯃꯇꯧ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯄꯦꯟꯖꯔꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯤ ꯄꯥꯝꯍꯩꯕ ꯃꯍꯥꯛꯁꯨ ꯑꯗꯨꯃꯉꯥꯏ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯂꯐꯨꯅ ꯃꯖꯥꯏꯕꯨꯡꯒꯤ ꯈꯨꯠꯀꯤ ꯁꯛꯇꯤ ꯑꯁꯤꯗꯤ ꯀꯟꯈ꯭ꯔꯕ ꯃꯄꯥ ꯆꯥꯅ ꯍꯦꯛꯇ ꯁꯦꯠꯊꯩ ꯑꯄꯥꯏꯕ ꯆꯦꯛꯂꯥꯒ ꯂꯩꯃꯥꯏꯗ ꯑꯣꯜꯂꯒ ꯇꯥꯏ ꯀꯝꯗꯧꯒꯦ ꯂꯐꯨ ꯅꯕꯨꯡꯉꯣ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯍꯩꯁꯤꯡꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯑꯩꯕꯨ ꯊꯥꯒꯠꯅꯔꯤꯕꯁꯦ ꯇꯥꯎꯅꯍꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯃꯥꯅꯤ ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯒꯤ ꯃꯤꯡꯂꯦꯟꯇꯕꯨꯅꯤ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯂꯥꯎꯅꯔꯛꯂꯤꯕ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯃꯈꯩ ꯇꯥꯔꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗꯣ ꯏꯅꯤꯡꯊꯧꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯗꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯁꯤꯊ ꯅꯣꯛꯆꯔꯤꯕ ꯑꯁꯤ ꯌꯦꯡꯕꯤꯌꯨꯗꯣ ꯃꯖꯥꯏꯕꯨꯡꯉꯣꯗꯤ ꯄꯟꯊꯧꯅ ꯆꯥꯟꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯑꯆꯨꯝꯕꯅꯤ ꯂꯐꯨ ꯃꯆꯥ ꯑꯩ ꯂꯩꯖꯕꯅ ꯄꯟꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯃꯇꯝꯅꯤ ꯂꯩꯁꯦꯝꯕ ꯍꯥꯟꯅꯒꯨꯝ ꯖꯒꯣꯏ ꯌꯦꯡꯐꯝꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨ ꯌꯦꯡꯖꯔꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯑꯋꯥ ꯄꯣꯊꯥꯐꯝꯅꯤ ꯖꯒꯣꯏ ꯎꯠꯀꯗꯕ ꯅꯨꯃꯤꯠꯁꯦ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯇꯧꯔꯤꯕꯁꯦ ꯈꯣꯡꯁꯪꯕ ꯈꯪꯍꯧꯗꯦꯀꯣ ꯃꯇꯝꯁꯦ ꯀꯨꯝꯍꯩ ꯂꯣꯏꯈ꯭ꯔꯕꯗꯤ ꯖꯒꯣꯏ ꯇꯝꯕꯁꯨ ꯂꯦꯞꯈ꯭ꯔꯒꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯑꯩꯗꯤ ꯋꯥꯅ ꯂꯦꯟꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯅ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤꯕꯗꯨ ꯑꯍꯤꯡ ꯃꯇꯝꯗ ꯑꯗꯨꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯈꯟꯗꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯎꯕ ꯐꯪꯂꯔꯣꯏꯅꯦ ꯑꯣꯖꯥ ꯅꯥꯏꯅ ꯇꯝꯅꯤꯡꯕꯅꯤ ꯈꯣꯡꯁꯪꯕ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯃꯆꯥ ꯏꯕꯨꯡꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯥꯝꯍꯩꯕ ꯉꯁꯤꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯌꯨꯁꯨ ꯉꯥꯎꯔꯤ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯕꯨ ꯃꯌꯥꯝꯅ ꯑꯀꯟꯕꯅꯤ ꯍꯩꯁꯤꯡꯉꯦꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯉꯥꯡꯅꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡꯂꯦꯟꯗ ꯁꯣꯟꯅꯈ꯭ꯔꯦ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯖꯩꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕꯒꯤ ꯀꯥ ꯃꯌꯥ ꯌꯧꯔꯛꯄꯗ ꯉꯥꯡꯂꯝꯕ ꯑꯗꯣ ꯂꯦꯞꯈꯤ ꯑꯗꯨꯒ ꯏꯁꯩ ꯃꯈꯣꯟ ꯑꯗꯨ ꯇꯥꯔꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ ꯍꯩꯁ ꯁꯤꯒꯤ ꯃꯈꯣꯟꯁꯤꯗꯤ ꯑꯩ ꯍꯥꯟꯅ ꯇꯥꯈ꯭ꯔꯦꯗ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯒꯤ ꯀꯥꯗ ꯖꯒꯣꯏ ꯁꯥꯍꯧꯕꯤ ꯑꯗꯨꯒꯤ ꯃꯈꯣꯟꯗ ꯐꯩ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯈꯪꯅꯕ ꯍꯦꯛꯇ ꯂꯨꯝꯃꯒ ꯌꯦꯡꯈꯤ ꯃꯅꯤꯡꯂꯣꯝꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨꯗꯒꯤ ꯂꯩꯁꯦꯝꯕ ꯏꯁꯩ ꯀꯟꯅ ꯁꯛꯂꯤ ꯁꯥꯔꯁꯤꯗ ꯖꯒꯣꯏ ꯂꯩꯅ ꯊꯦꯛꯅ ꯁꯥꯊꯦꯛ ꯀꯌꯥꯒ ꯂꯣꯏꯅꯅ ꯁꯥꯔꯁꯤꯗ ꯖꯒꯣꯏ ꯍꯩ ꯍꯌꯥ ꯍꯩ ꯂꯩꯁꯦꯝꯕꯗꯨ ꯏꯁꯩ ꯀꯟꯅ ꯁꯛꯂꯤ ꯄꯥꯝꯍꯩꯕꯅ ꯏꯁ ꯃꯁꯤꯕꯨ ꯅꯨꯄꯤ ꯃꯥꯟꯕꯤ ꯇꯝꯕ ꯅꯨꯄꯥꯅ ꯁꯥꯕ ꯃꯥꯜꯂꯤꯗ ꯃꯃꯥꯏꯁꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯐꯖꯅ ꯑꯣꯟꯊꯣꯔꯛꯂꯗꯤ ꯃꯁꯛꯁꯤ ꯈꯪꯒꯗꯕꯅꯤ ꯁꯕꯥꯟꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯒꯤ ꯁꯕꯥꯟꯒ ꯌꯥꯝ ꯃꯥꯟꯅꯩꯗ ꯃꯄꯥꯝꯕꯣꯝ ꯇꯥꯔꯛꯄ ꯃꯈꯨꯠ ꯃꯁꯥ ꯑꯁꯤꯕꯨ ꯅꯠꯇꯦ ꯑꯩꯒꯤ ꯏꯌꯥꯝꯕꯅꯕꯨ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯖꯒꯣꯏ ꯑꯁꯤꯕꯨ ꯍꯩꯔꯝꯒꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯄꯥꯝꯍꯩꯕ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕ ꯃꯥꯅꯤꯗ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕꯁꯤꯗꯤ ꯁꯦꯠꯂꯤꯕ ꯁꯤꯔꯤꯕ ꯃꯥꯏ ꯃꯤꯠꯇ ꯌꯦꯛꯁꯤꯟ ꯇꯩꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯁꯦꯠ ꯆꯥꯒꯗꯕ ꯐꯤꯖꯦꯠ ꯉꯥꯛꯇ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤꯗ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯄꯟꯊꯧ ꯑꯄꯣꯛꯄ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯝꯍꯩꯕꯅ ꯃꯌꯥꯝꯕ ꯂꯩꯁꯦꯝꯕꯒꯤ ꯃꯅꯨꯡꯗ ꯂꯣꯠꯂꯤꯕ ꯁꯛꯂꯣꯟ ꯑꯗꯨ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯂꯕꯁꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯥꯒ ꯅꯛꯅ ꯂꯣꯏꯅꯔꯤꯕ ꯂꯐꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯂꯤꯔꯝꯃꯤ ꯑꯁ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯇꯩꯅ ꯑꯣꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯃꯖꯥꯏꯕꯨꯡꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯈꯔꯁꯨ ꯂꯩ ꯃꯃꯥꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯑꯃꯗꯤ ꯉꯔꯥꯡ ꯃꯖꯥꯏꯕꯨꯡꯉꯣꯅ ꯎꯔꯛꯂꯤꯕ ꯑꯁꯤꯒ ꯃꯖꯥꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯈꯪꯂꯛꯄ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯥꯏ ꯈꯨꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜꯗ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯕꯗꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯀꯥꯕꯁꯨ ꯐꯪꯂꯣꯏꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ ꯄꯥꯝꯍꯩꯕ ꯑꯆꯨꯝꯕꯅꯤ ꯑꯗꯨꯗꯤ ꯐꯝꯕꯥꯜ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ
ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯑꯁꯨꯝꯅ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯦ, ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯦ ꯈꯟꯅ ꯍꯔꯥꯎꯔꯤ ꯄꯥꯝꯍꯩꯕ꯫ ꯃꯁꯥꯇꯒꯤ ꯈꯟꯕ ꯑꯃꯗꯤ ꯐꯝꯕꯥꯜ ꯑꯁꯤꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯕꯅ ꯃꯌꯥꯝꯕ ꯑꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯦꯡꯕꯤꯗ ꯈꯟꯊꯗ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯗꯨ ꯊꯨꯡꯂꯅꯤ ꯈꯟꯅ ꯍꯔꯥꯎꯔꯤ ꯄꯥꯝꯍꯩꯕ꯫ ꯑꯗꯨꯒ ꯂꯐꯨꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯥꯁꯨ ꯑꯁꯦꯡꯕ ꯃꯃꯤꯠꯅ ꯑꯃꯨꯛꯇ ꯎꯅꯤꯡꯉꯤ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯄꯥꯝꯍꯩꯕ ꯃꯈꯣꯏ ꯑꯅꯤ ꯂꯩꯁꯦꯝꯕꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯣꯟꯅ ꯌꯦꯡꯂꯤ ꯉꯁꯤꯁꯨ꯫ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯗꯅ ꯏꯃꯤꯠꯅ ꯎꯗ꯭ꯔꯕꯗꯤ ꯑꯩꯅ ꯀꯔꯝꯅ ꯁꯈꯤ ꯑꯣꯏꯕ ꯌꯥꯗꯣꯏꯅꯣ? ꯃꯖꯥꯏꯕꯨꯡꯉꯣ ꯎꯗꯦꯅꯦ꯫ ꯉꯥꯏꯈꯣꯅꯦ ꯂꯐꯨ ꯅꯪꯕꯣ, ꯉꯥꯏꯌꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯈꯣꯟ ꯇꯥꯔꯛꯀꯅꯤ, ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯔꯛꯀꯅꯤ꯫ ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯑꯩꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯪꯅ ꯁꯈꯤ ꯑꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯊꯥꯕꯨ ꯊꯥꯖꯔꯛꯇ꯭ꯔꯦꯗ, ꯐꯝꯕꯥꯜꯒ ꯂꯣꯏꯅ ꯃꯥꯡꯅꯤꯀꯣ ꯇꯧꯔꯤꯁꯦ꯫ ꯋꯥꯈꯜꯅ ꯌꯧꯅ ꯁꯥꯒꯠꯂꯨꯔꯒ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯍꯩ, ꯄꯨꯛꯅꯤꯡ ꯍꯟꯊꯕ ꯁꯣꯟꯊꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨꯀꯣ ꯅꯪ꯫ ꯑꯩꯒꯤ ꯈꯨꯄꯥꯛ ꯑꯆꯧꯕꯁꯤꯒꯤ ꯃꯒꯨꯟ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ? ꯃꯖꯥꯏꯕꯨꯡꯉꯣ, ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯈꯪꯖꯩ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯩ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨ ꯎꯔꯤ ꯂꯐꯨ ꯑꯃꯗꯤ ꯄꯥꯝꯍꯩꯕ꯫ ꯄꯥꯝꯍꯩꯕꯅ ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯇꯨ ꯎꯔꯦꯗꯅ ꯅꯃꯤꯠꯇꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯁꯤꯅꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯁꯤ꯫ ꯑꯁ, ꯀꯗꯥꯏꯗꯒꯤꯕꯨ ꯇꯝꯂꯨꯕ ꯖꯒꯣꯏ ꯏꯁꯩꯅꯣ? ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯀꯩꯗꯧꯔꯨꯅꯤ, ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯤꯕ꯫ ꯑꯩꯗꯤ ꯑꯗꯨꯝꯕꯨ ꯌꯦꯡꯅꯤꯡꯂꯦꯅꯦ꯫ ꯍꯩꯁ, ꯂꯐꯨ ꯅꯪ ꯁꯣꯏꯔꯣꯏꯍꯦ ꯉꯁꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯤꯗꯤꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯈꯣꯡꯁꯥꯡꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯆꯔꯩ ꯐꯤꯖꯦꯠ ꯍꯣꯔꯦꯟ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯗ ꯁꯦꯠꯀꯗꯕ ꯑꯗꯨꯅꯤ꯫ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯗ ꯍꯪꯂꯨꯔꯒ ꯑꯩꯅ ꯂꯩꯔꯒ ꯄꯨꯖꯔꯛꯂꯦꯗꯣ꯫ ꯈꯣꯡꯁꯥꯡꯕ, ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯄꯤꯕꯅ ꯑꯩꯅ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯏꯅꯤꯡ ꯊꯨꯡꯅ ꯂꯩꯖꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯅ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ, ꯅꯪꯉꯣꯟꯗ ꯅꯥꯎꯊꯤ ꯁꯥꯖꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯕꯨ ꯈꯪꯕꯤꯗꯨꯅ ꯂꯩꯃꯤꯟꯅꯕ ꯐꯪꯕ ꯑꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯑꯃꯠꯇꯁꯨ ꯊꯨꯡꯂꯝꯂꯣꯏ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯉꯥꯛꯂꯧ ꯂꯧꯕꯤꯗꯨꯅ ꯑꯅꯤꯁꯨꯕ ꯏꯃꯥ ꯏꯄꯥ ꯑꯣꯏꯅꯕ ꯊꯥꯕꯤꯔꯛꯄꯅꯤ ꯅꯍꯥꯛꯇꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯉꯝꯖꯕ ꯈꯔꯗꯪ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯦꯟꯕꯤꯕ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯅꯥꯏ ꯑꯩꯅꯁꯨ ꯑꯄꯣꯛꯄ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯅꯍꯥꯛꯄꯨ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕꯗꯤ ꯑꯩ ꯉꯝꯗ꯭ꯔꯤꯗꯣ꯫ ꯅꯍꯥꯛꯅ ꯇꯧꯕꯤꯔꯤꯕ ꯄꯥꯡꯕꯤꯔꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯇꯦꯡꯅꯤ꯫ ꯑꯩꯅ ꯂꯃꯟ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯄꯣꯛꯁꯤꯃꯒꯤ ꯇꯣꯟꯁꯤꯜꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯃꯖꯥꯏꯕꯨꯡꯉꯣ, ꯅꯌꯥꯊꯪꯇꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯗꯨꯅ ꯅꯍꯥꯛꯀꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯀꯦꯀꯣ ꯈꯣꯡꯁꯥꯡꯕ꯫ ꯀꯔꯤꯒꯤꯅꯣ ꯃꯖꯥꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯕꯗꯤ ꯅꯅꯥꯏ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯃꯟ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯈꯟꯖꯩꯗꯨ ꯅꯅꯥꯏꯗꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯈꯤꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯉꯁꯤꯒꯤ ꯃꯇꯨꯡ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯄꯥꯎꯗꯝꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯂꯤꯕꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯅꯅꯥꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯨ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯅꯔꯛꯄ ꯊꯣꯛꯂꯕꯗꯤ ꯆꯩꯔꯥꯛ ꯑꯀꯟꯕ ꯐꯪꯒꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯌꯥꯝꯅ ꯄꯥꯝꯖꯔꯦ, ꯖꯒꯣꯏ ꯎꯠꯅꯤꯡꯉꯤ ꯃꯌꯥꯝ ꯃꯥꯡꯗ꯫ ꯏꯁꯩ ꯀꯌꯥ ꯁꯛꯇꯨꯅ ꯁꯥꯅꯤꯡꯉꯤ ꯏꯅꯤꯡꯇꯝꯅ꯫ ꯐꯤꯖꯦꯠ ꯂꯩꯇꯦꯡꯒ ꯂꯣꯏꯅꯅ ꯀꯅꯥꯁꯨ ꯈꯪꯂꯣꯏ, ꯈꯪꯗꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯅꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯎꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯕꯨ ꯄꯣꯛꯄꯤꯔꯤꯕ ꯄꯂꯦꯝ ꯃꯍꯥꯛꯅ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯗ ꯋꯥ ꯀꯔꯟ ꯊꯪꯕꯁꯨ ꯄꯥꯝꯖꯗꯦꯗꯣ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯗꯤ ꯍꯣꯠꯅꯕꯤꯌꯨꯗꯣ ꯃꯖꯥꯏꯕꯨꯡꯉꯣ꯫ ꯅꯅꯥꯏꯗꯤ ꯃꯤꯄꯥꯏꯖꯩ, ꯄꯨꯛꯅꯤꯡꯅ ꯃꯤꯄꯥꯏꯕ ꯐꯥꯎꯖꯔꯤ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ꯫ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕꯁꯨ ꯅꯪꯍꯟꯅꯤꯡꯗꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨꯗꯣ꯫ ꯄꯥꯝꯖꯕ ꯅꯤꯡꯖꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤꯗꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯝꯍꯩ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯂꯥꯡꯗꯨꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯕ ꯑꯗꯨꯕꯨ ꯃꯤꯠꯌꯦꯡ ꯇꯥꯅ ꯌꯦꯡꯖꯔꯤ꯫ ꯃꯊꯪ ꯃꯊꯪ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯔꯛꯄꯅ ꯖꯒꯣꯏ ꯏꯁꯩꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯃꯌꯥꯝꯕꯅ ꯀꯥꯗꯒꯤ ꯅꯨꯄꯤꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ
ꯑꯀꯤ ꯑꯃꯧꯅ ꯂꯩꯇꯦꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨ ꯂꯐꯨꯒ ꯄꯥꯝꯍꯩꯕꯒꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯌꯥꯗ ꯐꯖꯅ ꯁꯦꯠ ꯆꯥꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ? ꯖꯒꯣꯏ ꯁꯥꯕꯁꯤ ꯌꯥꯎꯒꯗꯕ ꯃꯥꯜꯂꯤꯗꯣ꯫ ꯑꯗꯨꯅꯤꯅꯦ, ꯖꯒꯣꯏ ꯎꯠꯄ ꯌꯥꯎꯒꯗꯕ ꯃꯥꯜꯂꯤꯅꯦ꯫ ꯇꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯁꯤ ꯄꯟꯊꯧꯒꯤ ꯃꯥꯡꯗ ꯎꯠꯇꯕ ꯌꯥꯗꯦ꯫ ꯂꯥꯎ, ꯀꯨꯝꯍꯩ ꯌꯦꯡꯉꯨꯁꯤ꯫ ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯀꯌꯥꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯖꯒꯣꯏ ꯁꯥꯔꯤꯕ꯫ ꯃꯌꯥꯝꯅꯁꯨ ꯋꯥꯡ ꯆꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯩ ꯃꯁꯤ ꯃꯁꯤ ꯁꯣꯟꯅꯔꯛꯏꯗꯣ꯫ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯈꯣꯡꯁꯪꯕ ꯃꯍꯥꯛꯇꯤ ꯃꯤꯍꯨꯜ ꯊꯥꯋꯟ ꯁꯨꯗ꯭ꯔꯕꯅꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯄꯥꯝꯍꯩꯕꯅ ꯍꯥꯏ ꯈꯨꯗꯤꯡꯃꯛ, ꯖꯒꯣꯏ ꯁꯥꯕꯤ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇ ꯖꯒꯣꯏ ꯂꯦꯞꯈꯣ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏ ꯄꯥꯔꯤꯇꯣꯟ ꯄꯥꯝꯍꯩꯕ, ꯀꯔꯤꯒꯤꯅꯣ ꯖꯒꯣꯏ ꯃꯔꯛꯇ ꯂꯦꯞꯈꯣ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯂꯤꯕꯗꯤ? ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯃꯤꯅꯝ ꯊꯥꯅꯝꯕꯁꯤ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯗꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯃꯗꯤ ꯄꯟꯊꯧ ꯄꯂꯦꯝꯗ ꯇꯥꯛꯆꯅꯤꯡꯗꯨꯅ ꯖꯒꯣꯏ ꯂꯦꯞꯄꯨ ꯍꯥꯏꯖꯕꯅꯤ꯫ ꯀꯔꯝꯕ ꯑꯁꯦꯡꯕꯅꯣ? ꯌꯦꯡꯕꯤꯌꯨ, ꯖꯒꯣꯏ ꯁꯥꯔꯤꯕꯤꯁꯤꯡ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯅꯤꯡ ꯊꯪꯕꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ? ꯍꯥꯏ ꯖꯒꯣꯏ ꯁꯥꯕꯤ ꯑꯔꯣꯏꯕꯗ ꯂꯦꯞꯂꯤꯕꯤ, ꯅꯍꯥꯛ ꯃꯃꯥꯡ ꯊꯪꯅ ꯀꯥꯔꯛꯎ꯫ ꯅꯪꯒꯤ ꯅꯁꯛ ꯅꯃꯤꯡ ꯇꯥꯛꯎ꯫ ꯃꯍꯥꯛ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯄꯟꯊꯧ, ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕ ꯂꯩꯁꯦꯝꯕꯅꯤꯅꯦ ꯂꯩꯁꯦꯝꯕ꯫ ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯐꯅ ꯀꯨꯏꯅ ꯍꯥꯏꯔꯦ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯎ ꯍꯥꯏꯔꯕꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯤ ꯑꯃ ꯊꯥꯗꯨꯅ ꯈꯨꯝꯖꯤꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯍꯜꯂꯤ꯫ ꯈꯪꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯔꯤ ꯑꯍꯟ ꯂꯩꯁꯦꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯑꯆꯥ, ꯂꯩꯁꯦꯝꯕ, ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ, ꯅꯤꯡꯊꯧ ꯃꯆꯥꯅꯕꯨ ꯑꯩꯒꯤ ꯃꯥꯏꯁꯨ ꯌꯦꯡꯗꯕ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯗ꯫ ꯏꯃꯥꯒꯤ ꯄꯥꯔꯤꯍꯟ ꯂꯩꯁꯦꯝꯕ, ꯀꯔꯤ ꯃꯇꯧꯅꯣ ꯅꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ? ꯐꯂꯦꯝꯅꯃꯥ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ? ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯤ ꯄꯟꯊꯧꯒꯤ꯫ ꯑꯇꯣꯞꯄ ꯂꯝ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅꯁꯨ ꯎꯁꯤꯠꯂꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯆꯠꯄꯨ ꯀꯧꯕꯒꯦ? ꯄꯟꯊꯧ ꯑꯄꯣꯛꯄ, ꯄꯂꯦꯝ ꯑꯄꯣꯛꯄꯤ, ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯕꯤꯌꯨ꯫ ꯅꯆꯥꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄ ꯄꯥꯝꯖꯩꯗꯣ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯑꯀꯛꯅꯕ ꯊꯧꯗꯥꯡ ꯈꯔꯇꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯗꯤ ꯑꯩꯍꯥꯛꯇꯤ ꯄꯥꯝꯖꯗꯦꯗꯣ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗ ꯍꯪꯒꯠꯅ ꯈꯨꯝꯕ, ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯐꯠꯇꯕ ꯃꯆꯥ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯐꯪꯕꯗꯤ ꯅꯍꯥꯛ ꯊꯛꯇ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯕꯨ? ꯂꯥꯜꯂꯕꯗ ꯅꯆꯥꯅꯤ ꯉꯥꯛꯄꯤꯌꯨꯗꯣ꯫ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯁꯨ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯄꯥꯝꯍꯩꯕꯅ ꯑꯗꯨꯒ ꯄꯟꯊꯧ, ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯦ ꯑꯇꯣꯞꯄꯁꯤꯡꯅ ꯇꯝꯅꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯥꯡꯍꯟꯈꯤꯕꯅ ꯌꯥꯏꯐꯒꯅꯤ ꯈꯟꯖꯩ꯫ ꯀꯔꯤ? ꯅꯍꯥꯛꯀꯤ ꯍꯦꯛ ꯅꯌꯥꯝꯕꯃꯛ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ? ꯅꯪꯅ ꯅꯌꯥꯝꯕ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯃꯛꯇꯕꯨ ꯑꯣꯏꯔꯕꯗꯤ ꯂꯣꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯗꯅ ꯍꯥꯏꯔꯝꯕ ꯃꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯂꯩꯕꯥꯛ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯁꯤꯜꯂꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ? ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯁꯤꯟꯅꯔꯛꯈꯤ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯥꯎ ꯃꯩꯒꯨꯝ ꯆꯥꯛꯂꯔꯦ, ꯌꯥꯊꯪꯂꯛꯂꯦ꯫ ꯐꯠꯇ꯭ꯔꯕ ꯃꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯂꯨ ꯄꯥꯝꯍꯩꯕ꯫ ꯆꯠꯂꯣ, ꯅꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯣ꯫ ꯅꯌꯥꯊꯪꯕꯨ ꯏꯀꯣꯛꯊꯛꯇ ꯍꯥꯞꯆꯔꯦꯗꯣ ꯑꯄꯣꯛꯄ꯫ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯥ ꯄꯥꯔꯤꯇꯣꯟꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯃꯌꯥꯝꯕꯒꯤ ꯁꯛ ꯇꯥꯛꯂꯛꯂꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯄꯦꯟꯗꯕ ꯍꯦꯟꯃꯟꯕꯅ ꯌꯥꯊꯪ ꯇꯧꯈꯤ꯫ ꯃꯃꯤꯠꯇꯅ ꯃꯄꯤ ꯏꯔꯥ, ꯄꯦꯟꯗꯕꯒꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯃꯃꯥ ꯄꯥꯔꯨꯛ ꯂꯩ, ꯂꯥꯎ ꯈꯣꯡꯅ ꯇꯦꯡꯊꯥꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯀꯟꯕꯗꯤ ꯉꯝꯍꯧꯗꯦꯗꯣ꯫ ꯑꯆꯥꯛꯄ ꯃꯩꯒꯤ ꯃꯩꯁꯥꯅ ꯆꯥꯛꯂꯛꯄꯗ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯤ ꯂꯩꯁꯦꯝꯕ ꯃꯍꯥꯛꯁꯨ ꯈꯪꯏ꯫ ꯃꯅꯥꯎ ꯄꯥꯝꯍꯩꯕꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯄꯥꯝꯕꯒꯤ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯀꯞ ꯂꯥꯎꯗꯨꯅ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯈꯤ꯫ ꯈꯣꯡꯁꯪꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕ, ꯅꯅꯥꯏꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯊꯧꯖꯥꯟ ꯍꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯋꯥꯈꯜ ꯆꯥꯎꯕ ꯏꯕꯨꯡꯉꯣ, ꯄꯥꯝꯃꯨꯖꯩꯗꯀꯣ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯅꯅꯥꯏ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝ ꯄꯨꯟꯁꯤ ꯂꯣꯝꯈꯤꯗꯣ꯫ ꯅꯅꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯉꯥꯛꯄꯤꯌꯨꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ꯫ ꯂꯥꯏꯔꯝꯂꯦꯟꯗ
ꯏꯪꯅ ꯃꯄꯨꯒꯤ ꯅꯥꯛꯇ ꯅꯅꯤꯡꯇꯝꯅ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯌꯨꯗꯣ. ꯄꯔꯨꯛ ꯂꯩꯅ 이마기 파리한 ꯂꯩꯁꯦꯝꯕ 이사디 이민나 한바 우자바 이사네 이마디 망제레 민홍시 레이디다 미호이바 이사기 타와이 잉나 레이오코 이마기 파리한 ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯃꯆꯥꯒꯤ ꯋꯥꯈꯜꯅ ꯅꯤꯡꯊꯧ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯄꯥꯔꯨꯛ ꯂꯩ ꯑꯅꯥꯕ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ. ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯁꯤ ꯄꯥꯝꯍꯩꯕꯗ ꯁꯤꯡꯅꯕ ꯇꯥꯔꯝꯃꯤ. ꯃꯁꯤꯗ ꯇꯥꯅꯕ ꯄꯥꯝꯍꯩꯕ ꯀꯂꯛ ꯆꯥꯎꯕ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ.